PAMBEI LUCHINGBA UNLF की MEEOI ahum tha asigi taraga humdoida NIA na fakiba ado condition Amatta Yaodana Thadorakkadabani Haiduna demand ngase Moirang AC gi tongan ba mafum kaya da Wakat Meepham Chathakhre Moirang Kendra apunba Mairapaibi Imalov Mampil Tronglaubi awang lekai Mairapaibi lov Tronglaubi makha lekai Mairapaibi lov Khudekpi apunba Mairapaibi lup amasung tera khongsangbi apunba Mairapaibi lup na folks amasung wakhal manaba lup singi bidek makha da sintuna Chathakiba Wakat Meepham sing aduda Please talk to Riba Loop Amagi MEEOI Paki by Yaning Day. Condition Amatta Yaodana Thadorakkadabani. PAMBEI LUCHINGBA UNLF po Baligi Haming or Henba Yaroi. Haiban Chingba Wahikea Iba Playcard Sing Season K. Moirang Lamkai the Phonkiba Wakat Meepham da Sarukya Kibe. Mambilgi President K. Patmawatina Hai. PAMBEI LUCHINGBA UNLF K. MEEOI NIA na Phajinkhiba asi Madam Jade. Hanagi Punsida Hanjilakna Balup Asigi MEEOI Sing. Condition Amatta Yaodana Athuba Matam da Thadorakkadabani. Karigumba Thadoraktrabadi Makatan Akanba Moongda Khongjang Kaya Thangsilakani Hainaso Mahakna Makatake. Homse condition Yaodana Thadorakkadabani Madu Thadorakkadabatagadi Moiranga Laiba Mairapaibi Apunba Lupna Haching the Lobaga Loinana Madugi the Makta India Government Amadi State Government Mapam that Tamzari Makal Makakayagi Khongjang Junction Lambagi same Sadana Lazare Maramaduna Atuba Matanda condition Amatta Yaodana Thadopiro Hivase Moirang Apunba Mairapaibi Luptagi Hamiadiagi Tonga Tamzari